ngasisu nauna miyoi ama sample loduna test tawbada COVID-19 positive oire. Nauna positive oiraba miyoi adu chahi 18 surba Kanglatombi dagi nupini. Hauzik phawbadi state asigi oina miyoi humpu positive oikhre amadi hauzik COVID-19 gi positive case yankhai humdoi active oiri amadi miyoi taretna layeng chatharaba matungda recover tawkhre. Rajasthan के जयपुर रेलवे स्टेशन दगी मणिपुर की इसिन इनाउ चनिगा सुपना मापन रोम पुदुना लाखिबा श्रमिक स्पेशल ट्रेन नंबर 04859 ngasi nongalamdai pung 3:35 rom taba matamda Jiribam railway station da platform number 3 da thunglakhrei masiga tharaga Jiribam da thunglakhiba train masing punna train kunsu khrei Malem gi oina COVID-19 positive oibe miyoi lakh yankhai mapanga lising kuntra ga supna kuntra manga sukrei amadi laina asna maram oiduna laikan na bangamdana laikidaba miyoina lakh ahum lising humpu manga ga taramathoi sukrei US na malem gi lebak singi marakta COVID-19 positive oiba masing khwaidagi heli Sandel district ki manung sana leibas choche khunogi yumthong singda The United People's Administration Council upako Manipuna angam patengbangi potlam khara awaba taminariba khul asda leidiba yumthong khodingda lup asiga Secretary General Y Basantana luchingba thaumi singna khulda chatuna Bilas Authority ka khusamnaraga khunja singda khusinnakhre The Rongmai Naga Youth Organization Manipur RNYOM Secretary Dizinlung Gangmai Longmai Lungrin Praise Mairilung Richard Kamai Amadi Rongmai Student Organization Manipur Rashom Nonegi Luchingba Singna National Health Mission Manipur gi mityang makhada None District ta leiriba Quarantine Center tarukta awareness speakre